ꯚꯥꯏ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯚꯥꯏ ꯁꯤ ꯑꯁ ꯑꯩ ꯆꯥꯎꯕ ꯑꯉꯧ ꯇꯨꯂꯨ ꯒꯦꯠ ꯀꯤꯡꯁꯟ ꯑꯩꯈꯣꯏ ꯂꯣꯏ ꯂꯩꯔꯤꯀꯣ ꯚꯥꯏ ꯌꯥꯔꯦ ꯚꯥꯏ ꯅꯪ ꯋꯥꯈꯜ ꯄꯤꯛꯊꯕ ꯇꯧꯅꯨꯀꯣ ꯚꯥꯏ ꯚꯥꯏ ꯑꯩ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯍꯥꯏꯁꯤꯅꯀꯣ ꯚꯥꯏ ꯑꯩ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯍꯟꯅꯀꯣ ꯚꯥꯏ ꯑꯩ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯗꯕꯅꯤ ꯚꯥꯏ ꯑꯩ ꯂꯣꯏꯔꯕꯅꯤꯀꯣ ꯚꯥꯏ ꯀꯣ ꯂꯣꯏꯔꯕꯅꯤ ꯃꯥ ꯑꯩꯅ ꯂꯣꯏꯔꯕꯅꯤ ꯍꯥꯏꯁꯤꯅꯤꯀꯣ ꯚꯥꯏ ꯎꯅꯕꯩ ꯃꯊꯧ ꯇꯥꯗ꯭ꯔꯤ ꯀꯩꯅꯣ ꯚꯥꯏ ꯃꯥ ꯅꯪꯉꯣꯟꯗ ꯇꯧꯔꯝꯃꯤꯗꯨꯒ ꯎꯅꯕꯩ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯤ ꯚꯥꯏ ꯑꯩꯅ ꯏꯇꯨꯅꯦꯅ ꯂꯨꯅ ꯇꯧꯔꯤꯁꯤꯒꯀꯣ ꯃꯥꯅ ꯑꯗꯨꯒ ꯅꯨꯄꯥ ꯑꯇꯩꯗ ꯆꯛ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯚꯥꯏ ꯑꯩ ꯄꯨꯟꯁꯤ ꯑꯩ ꯂꯣꯏꯔꯕꯅꯤꯀꯣ ꯚꯥꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯗꯕꯅꯤꯀꯣ ꯚꯥꯏ ꯂꯣꯏꯔꯕꯅꯤ ꯍꯥꯏꯁꯤꯅꯤꯀꯣ ꯚꯥꯏ ꯈꯣꯏꯗꯧꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯎꯅꯕꯩ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯤ ꯚꯥꯏ ꯁꯣꯝꯁꯤꯗ ꯑꯩꯅ ꯂꯣꯌꯦꯜ ꯑꯣꯏꯅ ꯚꯥꯏ ꯐꯦꯁꯕꯨꯛꯇꯐꯥꯎꯗ ꯂꯣꯌꯦꯜ ꯑꯣꯏꯕꯒꯤ ꯃꯤꯝ ꯉꯥꯛꯇꯅꯦꯕ ꯁꯤꯌꯔ ꯇꯧꯔꯤꯁꯤ ꯑꯗꯨꯅꯦ ꯚꯥꯏ ꯑꯩꯁꯨ ꯑꯗꯨꯝ ꯍꯥ ꯔꯤꯌꯦꯛ ꯇꯧꯔꯛꯏꯗꯨꯅꯤ ꯌꯨꯖꯔ ꯅꯦꯝꯗꯒ ꯑꯩ ꯐꯦꯁꯕꯨꯛ ꯂꯣꯌꯦꯜ ꯃꯤꯝ ꯁꯦꯔꯔ ꯀꯥꯏꯅꯒ ꯑꯩꯁꯤ ꯍꯥꯞꯄꯒ ꯌꯨꯖꯔ ꯅꯦꯝꯁꯤ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯗ ꯚꯥꯏ ꯀꯣ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯊꯦꯟꯃꯜꯂꯤꯗꯀꯣ ꯚꯥꯏ ꯚꯥꯏ ꯍꯥꯏꯁꯤꯅꯤꯀꯣ ꯚꯥꯏ ꯚꯥꯏ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯚꯥꯏ ꯑꯩ ꯄꯨꯟꯁꯤꯁꯤꯗꯀꯣ ꯚꯥꯏ ꯃꯥ ꯂꯣꯏꯔꯕꯅꯤꯀꯣ ꯃꯦꯁꯦꯖꯁꯦ ꯁꯨꯝ ꯇꯞ ꯇꯞ ꯊꯥꯅꯔꯒꯀꯣ ꯇꯞ ꯇꯞ ꯂꯥꯞꯊꯣꯛꯅꯕ ꯇꯧꯈ꯭ꯔꯗꯕꯅꯤ ꯚꯥꯏ ꯑꯩ ꯌꯥꯔ ꯍꯜꯂꯔꯣꯏꯗ ꯍꯣꯔꯦꯟꯗꯒꯤ ꯃꯦꯁꯦꯖꯀ ꯑꯃꯨꯛ ꯏ ꯀꯥꯏꯗ ꯚꯥꯏ ꯑꯝ ꯄꯤꯔꯣ ꯑꯝ ꯊꯛꯀꯦ ꯑꯩ ꯏꯁꯦ ꯌꯥꯝ ꯀꯥꯗꯣꯔꯦ ꯅꯪꯁꯨ ꯅꯪꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑꯦꯅ ꯑꯆꯧꯕ ꯂꯩꯔꯛꯇꯦ ꯃꯆꯥ ꯍꯦꯛ ꯂꯩꯔꯛꯑꯗꯅ ꯑꯍꯤꯡꯅꯦ ꯚꯥꯏ ꯅꯪ ꯍꯧꯖꯤꯛꯁꯦ ꯀꯣ ꯏ ꯌꯥꯝ ꯀꯥꯏꯗ ꯚꯥꯏ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯗ ꯚꯥꯏ ꯇꯞꯊꯔꯣ ꯌꯥꯔꯦ ꯚꯥꯏ ꯅꯣꯏ ꯗꯤꯄꯤ ꯂꯣꯏ ꯂꯧꯊꯣꯛꯅꯈ꯭ꯔꯕꯅꯤꯁꯦ ꯚꯥꯏ ꯌꯥꯔꯦ ꯚꯥꯏ ꯃꯥ ꯑꯩ ꯂꯣꯏꯅꯔꯦꯗ ꯚꯥꯏ ꯑꯩ ꯍꯣꯔꯦꯟꯗꯤ ꯃꯦꯁꯦꯖ ꯍꯜꯂꯔꯣꯏ ꯕ꯭ꯂꯣꯛ ꯀꯩꯀꯥ ꯂꯣꯏ ꯇꯧꯁꯜꯂꯅꯤ ꯃꯥꯅ ꯊꯥꯔꯛꯄ ꯐꯣꯇꯣ ꯅ꯭ꯌꯨꯁ ꯀꯩꯀꯥ ꯑꯩ ꯂꯣꯏ ꯀꯛꯑꯅꯤ ꯚꯥꯏ ꯑꯩ ꯂꯣꯏꯔꯦ ꯚꯥꯏ ꯑꯩ ꯏ ꯀꯥꯔꯦ ꯚꯥꯏ ꯑꯩ ꯂꯣꯏꯔꯦ ꯎꯅꯔꯨꯔꯅꯨ ꯚꯥꯏ ꯚꯥꯏ ꯊꯣꯏꯕꯅꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯦ ꯆꯧꯒꯤ